ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯥꯃꯦꯟꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒ ꯇꯧꯔꯒꯀꯣ ꯌꯥꯝꯅ ꯑꯍꯥꯎꯕ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯑꯃ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯉꯥ ꯂꯩꯇꯕ ꯃꯇꯝꯗꯀꯣ ꯑꯁꯨꯃꯥꯏꯅ ꯊꯣꯡꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯣꯏꯅꯝꯅ ꯃꯍꯥꯎ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯤꯒꯤ ꯁꯂꯥꯗ ꯑꯃꯁꯨ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯌꯥꯝꯅ ꯍꯥꯎꯏꯀꯣ ꯑꯁꯤꯁꯨ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯊꯣꯡꯅꯕ ꯃꯆꯜ ꯍꯥꯏꯕꯗꯤ ꯈꯥꯃꯦꯟꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒꯁꯦ ꯂꯩꯔꯦ ꯑꯁꯤ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑ ꯃꯇꯨꯡꯗ ꯁꯣꯏꯗꯣꯛꯄꯤꯔꯦ ꯈꯥꯃꯦꯟꯁꯦ ꯈꯤꯇꯪ ꯁꯥꯡꯇꯛ ꯁꯣꯏꯕꯤꯒꯅꯤ ꯍꯧꯖꯤꯛ ꯈꯥꯡ ꯑꯃꯗ ꯊꯥꯎꯁꯦ ꯍꯥꯞꯄꯦ ꯊꯥꯎꯁꯦ ꯑꯩꯅ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯑꯣꯏꯅ ꯂꯧꯔꯦꯀꯣ ꯑꯗꯨꯗ ꯈꯥꯃꯦꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯇꯥꯎꯊꯣꯛꯄꯤꯔꯅꯤ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯇꯥꯎꯔꯒ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯐꯖꯅ ꯃꯨꯟꯅ ꯇꯥꯎꯕꯤꯗꯣꯏꯅꯤ ꯃꯇꯝꯗꯤ ꯈꯤꯇꯪ ꯆꯪꯉꯤ ꯑꯗꯨꯕꯨ ꯈꯥꯃꯦꯟꯁꯦ ꯇꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯊꯨꯝ ꯈꯤꯇꯪ ꯇꯣꯠꯁꯜꯂꯦꯕ ꯊꯨꯝꯁꯦ ꯇꯣꯠꯇꯕ ꯇꯥꯔꯒꯗꯤ ꯈꯥꯃꯦꯟꯁꯦ ꯆꯥꯕꯗꯤ ꯏꯆꯝ ꯆꯝꯒꯅꯤ ꯑꯗꯣ ꯁꯤ ꯐꯖꯅ ꯇꯥꯎꯔ ꯃꯇꯨꯡꯗ ꯃꯨꯜꯂꯒ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯈꯥꯡ ꯑꯃꯗꯀꯣ ꯍꯪꯒꯥꯝ ꯊꯥꯎꯁꯦ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯆꯅꯝ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯇꯤꯜꯍꯧꯅꯤ ꯆꯅꯝꯒ ꯇꯤꯜꯍꯧꯒꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯤꯗ ꯎꯇꯣꯡꯉꯥꯁꯦ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯎꯇꯣꯡꯉꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤꯀꯣ ꯀꯁꯥꯔꯗꯗꯤ ꯑꯩꯈꯣꯏ ꯍꯦꯟꯇꯥꯛꯁꯦ ꯎꯇꯣꯡꯗ ꯑꯣꯏꯅ ꯁꯨꯏꯌꯦꯕ ꯋꯥꯒꯤ ꯎꯇꯣꯡꯗ ꯑꯗꯨꯅ ꯎꯇꯣꯡꯉꯥ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯁꯤ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯑꯁꯤ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯥꯔꯤ ꯑꯣꯏꯅ ꯑꯃꯅꯤ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯃꯦꯇꯣꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯗꯣ ꯑꯁꯤ ꯍꯥꯞꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯎ ꯊꯣꯛꯏꯀꯣ ꯑꯗꯣ ꯁꯤ ꯇꯣꯃꯦꯇꯣ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯩꯅ ꯌꯥꯏꯉꯪꯁꯦ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯁꯤꯅ ꯌꯨꯝꯒꯤ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕꯅꯤꯀꯣ ꯑꯁꯤ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯖꯤꯔꯥ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤ ꯃꯩꯁꯦ ꯂꯣ ꯐ꯭लेꯝꯗ ꯊꯝꯂꯒ ꯃꯈꯨꯝꯁꯦ ꯀꯨꯞꯁꯟꯕꯤꯔꯅꯤ ꯍꯥꯏꯗꯤ ꯇꯣꯃꯦꯇꯣꯁꯦ ꯊꯨꯅ ꯄꯠꯊꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯅꯤ ꯑꯗꯣ ꯑꯁꯤ ꯍꯥꯏꯐꯦꯠꯇꯤ ꯄꯠꯊꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤꯗꯀꯣ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯝꯕꯤꯔꯅꯤ ꯃꯩꯁꯦ ꯌꯥꯝ ꯀꯜꯍꯜꯂꯣꯏꯀꯣ ꯂꯣ ꯐ꯭लेꯝꯗ ꯊꯝꯕꯤꯕꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯦ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯇꯣꯃꯦꯇꯣꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯣ ꯏꯁꯤꯡꯁꯦ ꯈꯤꯇꯪꯒ ꯍꯥꯞꯄꯒꯦꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯥꯎꯊꯣꯛꯇꯨꯅ ꯊꯝꯈꯤꯕ ꯈꯥꯃꯦꯟꯗꯣ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯆꯥꯏꯁꯜꯂꯅꯤ ꯃꯌꯥꯝꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯑꯁꯥꯕꯒ ꯇꯣꯠꯂꯒ ꯆꯥꯕꯒꯤ ꯃꯥꯒꯤ ꯈꯨꯍꯥꯎꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯋꯥꯏ ꯑꯁꯥꯡꯕꯤꯒꯤ ꯁꯂꯥꯗꯁꯦ ꯑꯃꯨꯛ ꯁꯦꯝꯃꯒꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯤꯗ ꯀꯣꯟ ꯑꯃ ꯊꯥꯡꯒꯠꯂꯦꯀꯣ ꯒꯦꯁꯇ इसिंग हापे इसिंग से आना फजना सहोलनी इसिंग से फजना सहुरी आइबा कांदो अदुदा ngसाई हवाई असांगबिदो सुमाइना तेन तेन सोइबिरे सिदगी हेन मु तेन सोइबा याइको अदो सि हापचले दो आइगी से अखोइगी मकु खरा पाबी यातुनेबा अदो सिदी को अखोइ मकु खरा थारगा याम सांगबदो अदुना हेन महाउ लैबनेबा अदो हौजिक असि मकुम से कुपसनबिरे अदुगा ngahaktang हाइदी मिनिट 3 मुक्तंग सवनगनी यामना कुइना सवनदोय नतेको यामना कुइना सवलगदी अमु मुनगिनेबा यामना कुइना फुटोय नते हाफ बॉइल तौदोयनी अदो ngak सवलबा मतुंगदा असि अखोइना चन्नी अमदा चुमधोगा मासे मही से चिथो थमदोयनी को अदुगा हौजिक असिदा अइना खांग अमदा को हंगाम थाव से खितंग हापे असिदा अहानबदा चनम असुबा खितंग हापिरनी अदुगा तिलौ हापिरनी को तिलौगा चनमगसे फजना ngaktang उबिरनी असिदा ngसाई उतोंगादो हेंताक तो खितंग हापिरनी को अदुगा मई से लो फ्लेम दा थंबिरनी अदुगा सी से फजना हाइदी पुन्ना ओटपिरगा को फजना मिक्स तौबिरनी हौजी असि यारनी अदुना असि से साइड अमदा थमख्रनी अदुगा अइना हौजिक असिदको तोक्सु अमा लौरे असिदा अइना लेबाक हवाई से हाइदी अखोइ पीनट के पैकेट तुनेबा मंगा मंगा पीबेदो हल्दीराम गी अनिखक लौरे अदुगा असिसिना अखोइगी मूंग दाल लुनेबा मूंग दाल से कोना हापतोइनी अहानबदा पीनट से आना फजना सुगाइबिरनी अदुगी मतुंगदा मूंग दाल से हापगा मु सुगाइदोइनी
ꯑꯗꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯔꯒ ꯈꯥꯡꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯒ ꯁꯨꯒꯥꯏꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯔꯦꯗꯤꯃꯦꯗꯁꯤꯅ ꯑꯗꯨꯝ ꯈꯔ ꯊꯨꯔꯅꯤ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯏꯀꯣ ꯁꯤ ꯑꯗꯣ ꯁꯤ ꯐꯖꯅ ꯁꯨꯒꯥꯏꯕꯤꯔꯅꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯀꯨꯞꯅ ꯁꯨꯒꯥꯏꯗꯣꯏꯁꯨ ꯅꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯄꯧꯇꯛ ꯇꯧꯅ ꯊꯝꯕꯤꯒꯅꯤ ꯑꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯣ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯉꯧꯈꯤꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄꯤꯔꯅꯤ ꯑꯩꯒꯤꯁꯦ ꯉꯧꯔꯒ ꯁꯨꯈꯤꯕ ꯃꯣꯔꯣꯛꯅꯤꯀꯣ ꯑꯁꯤ ꯈꯔ ꯍꯥꯞꯆꯜꯂꯦ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯍꯋꯥꯏꯒ ꯃꯨꯛꯗꯥꯜꯒ ꯁꯨꯒꯥꯏꯕꯗꯣ ꯑꯁꯤꯃꯨꯛ ꯍꯥꯞꯆꯟꯕꯤꯔꯦ ꯇꯤꯜꯍꯧ ꯈꯤꯇꯪ ꯆꯥꯏꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯜꯂꯅꯤꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯦꯕꯨ ꯃꯆꯦꯠ ꯑꯃ ꯂꯧꯔꯦꯀꯣ ꯆꯝꯄ꯭ꯔꯥꯁꯦ ꯑꯁꯤꯁꯦ ꯑꯃꯨꯛ ꯁꯨꯝꯖꯟꯕꯤꯔꯅꯤ ꯑꯁꯤ ꯁꯨꯝꯗ꯭ꯔꯒꯗꯤꯀꯣ ꯃꯍꯥꯎ ꯊꯣꯛꯇꯕꯅꯤ ꯃꯌꯥꯝ ꯑꯁꯤ ꯁꯨꯝꯃꯒ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯑꯁꯤ ꯍꯧꯖꯤꯛ ꯁꯨꯝꯖꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯀꯣ ꯑꯁꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯟꯁ ꯃꯆꯥ ꯃꯆꯥ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯀꯨꯞꯇꯛ ꯇꯧꯅ ꯁꯣꯏꯔꯒ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯂꯥꯗ ꯁꯦꯝꯃꯒ ꯆꯥꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯥꯡꯅ ꯁꯦꯝꯒꯦ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯇꯦꯟꯅ ꯁꯦꯝꯒꯦ ꯌꯥꯏ ꯑꯗꯨ मयामगी माई अपाबनी अदो मयामसु अमुक्तंग ट्राई तौरगा येंबियुको सी याम हाउबनी अैगिदी याम पामजैको अदुना अदुम अैसु मयामदा शेयर तौनिंगना ngasiगी वीडियो से सेमबनी अदो मयाम असिसु सलाद सिसु सेमबा लोइरे अदुना चालुक सेमजरगे अहानबदा प्लेट अमा लौरे असिदा चाकसे हापचले अदुगा ngसाइगी खामेन सिनबिगा अखोइगी हंताक थागा थोंगिबदो अदुम हापचले अदुगा साइडता हवाई असंगबिगी सलाद सिसु हापचलगे मथेलसे यामना तौद्रेको मथेल अनि सितनी तौरिबा अदो मयामदा ngasi अैगी वीडियो सिना कानाबा अमदि नुंगाय फावलगदी सोइदना कमेंट तौबिरमु लोइना चैनल असिबुसु लाइक शेयर सब्सक्राइब फॉलो तौबा काउबिगनु मथंगदसु अनो अनोबा हावा मथेल मयाम अमा पुदुना लाक्सगे ngasiगी di matang asita लोइसिनजरगे मथंगी वीडियो दा बुगने थेंगनरसि बाय बाय